Sikhrabi Kerala Nupi Amagi audio Thadoklakpadei Wathok Oikhre Masagi Chahi Kuntaruk Surabi Nupi Ama Haukiba Nongmaizing Numita Mapuroibagi Mayumaktada Thori Yalamba Tengnaki Haide Laikidrabi Nupi Dugi Maming Sunisaka We Haide Media the Mabu Magi in-law Singna Sangagum Tamtina Taukibagi audio recording Ama Thoklakhe Mana Sigadoba Numit Karanige Mamangda Sunisana Magi Mabungda Mapuroiba Made Manembokna Tamthina Pubire Kudak Duda Naubiru Lau Hainasu Haidami Haide Mahak Numitugi Ahing Lana Hinkigadra Natraga Sigadra Kangdre Hainasu Pongdoklami Haide Patna policeman na Chalem na Pitak Tabagi Damag Nupa Amada Asoba Sangom Hazen Kray Ningthau Numita Patnagi SK Puri Police Station da Laiba Policeman Manga Tarukna Mamalogdana Makoida Sa Pitak na Bahaibada In de Haibagi Damag Nupa Macha Minor Singliba Mada Asoba Sangom Hazen Bikre Haide Mapamadu Thadoklaga Police Singaduna Chatringaida Nupa Machadoge Makurabusu Tamthina Otpiki Amasung Chayon Pam Potpamadusu Amangata Thokalami Su Haide Police na investigation adu ningthina chathanabagi damak order ama thokre haide Lokhada bus station bagi thodokta passenger kunthra gani thoi sire official ngarang ayuk angan mada perogi chingi lambi amada passenger puduna chatkiba bus ama control ngamhaudabadage lokhada tasin bagi thodokta bus adu da tongkiba angang ani yauna miyoi kunthra gani thoi sire aduga kunna sok apan nangle haina official singna phongdorokle official singna phongdorokibagi matungina haukiba numit marini asida Laibak asida bus accident ki thodok ahum lak thokre lima gi nongpok thangba sarukta kilometer hompurom chatlaga laiba keretera central road asi yamna khuba maramna chathok chasin tawbada khudong chadaba kaya mayokna re thodok asiga mari leinana police commander kesar kevatesna phongdokibada ngarang thokriba thodok adu yamnamak laibak thibane sikraba sing adugi manungda supna gi chahi ahum khakta ngai ribe nupai macha amasung chahi taruk subata ngai riba nupa macha ama yaure Bus adu punna passenger hompuga humdoi puraga chatkibane bus accident thokpagi pauhek phangbaga police team amade rescue worker sing maphamduda changsinduna mi kanbagi thabak akanba mawongda chathare amaromda bus accident adu driver gi section davani haina police commander asina phongdorokpaga loinana akhuba lambi aduda ka hena yang bus speed ta driver aduna gari thorokhibani haide weather disaster na miyoi million ani hadkhe UN Climate change na maram ordaga laibak asigi tongan ba laibak singda thokhan khiba ising ichaw amadi ka hena sabagi thodok singna maram oiraga haukiba chahi yankhai rom asida punna miyoi million anirom hatkhre duga dollar trillion 3.64 rom ge senpham sing manghan khre haina United Nations ke agency na phongdorokle World Meteorological Organization WHO na phongdokibada kumja lising amaga chamapan humbudraga mapan dage hauraga kumja lising ani tara mapan phawbada Thokiba weather disaster lising tarama thoirongbi matangda thijin khiba madage hairiba sikhangba ngamlakhibane madugi manungda kumja lising amaga chamapan marfu humdoida Ethiopia da thokiba ikangna maram oiraga laibak adu khaktada miyoi lak ahum hena sihan khi aroibada tabiriba pumnamakpu thagachari